ngasi gi oiba tongan tongan ba page khara gi post collection tawbagi manungda idu ningthau hairiba page asina phongdokpagi matung ina kotu kadai da chatkharbagi ITLF kadai da chatkharbagi lawba kuki praja singna haurakle haiba wafam asina ahan boine miyam da kudol tamjage amadi video asibu meng tabiriba punamakpu loktak mapau updates ki mekaidagi taramna oksabaga loinana ikai kumna uchari leader sing loina lot khrabani na kuki inpi kotu ITLF leader loina mak design tawgadabani hairi sakana gamki fai amadi modbungi area gi check post bunker lambi sengba horakpada thingluba duty taba kuki village volunteer manga police na phaki kuki leader makhaidi loina chenkhre lotkhre sor honba fawba mi tadana ba tumin na honkhre kuki public amadi nupi singna volunteer manga adu police station dagi lokthokpadi ngamahore kotu ITLF kadaida chatkhrabagi hangli kangpokpida tariba kuki police sing ase en biren sakar gi matamda lan tawbada kuki public na control torambani haujikna president rule lakpadagi government ki makhada kuki police sing asi laikre kuki volunteer manga phaba ngamle president rule manungda sumaina onana tarukliba asi karigino aikhogi public amadi volunteer sing safe and secure oidre sauraba kuki praja sing na kuki leader gi mathakta wangang bahaurakle paisa fangadaba tabak oiragadi kanamata taklamdana khangalamdana leader ni haidana lairamgani sigumba crisis laklakana lona chenkhigani leader sing asi security force na phagani haina kibadagi lotli amadi laibaki damak shiba pamde siningde sigumba phibam asida leader yaudana prajana lam kanba ngamgani khanbra hauzik phawbagidi public na masagi responsibility lawduna honari nota kuki public sing president rule gi power gi matangda munna khangdri amana leader oiramba singna public gyan tahanbagi mahuta masa masa solaktana ba hingnana ba oina chenakre president rule power khangdabagini ngasi su ongma maru maitai laifamda state police CRPF yauna chatkhiba lai khurambagi thoramda chingthaktagi nomai kapsilakiba adusu nomai kapsilakpada chenabani haiba natraga atopa crime da chenabani haiba makoi maridi security force na pharaga kangpopi police da sinnakhre hairi pesa sigi makata na kuki singi relay ama march amada delhi ge jantar mantar da chatnaba kuki student organization KSO na silibasi hanagumna mi yamna tinba oiraroi relay saruk yaradaba delhi da leiba kuki sing fine chawna logani ki halagasu delhi da larik tamduna leiba kuki ayamana yaningdre khudam haibabu KSO na support chawna tawba silent haukip delhi university gi annual cultural festival da invitees ki maming dagi last hour da kuki student singna lauthokiba aduni tribe amagi mathakta tribe amagi nomenclature napsin ba pamdabana helakle baifai kuki simte baite jau mar mache thadau gangte thangal hairiba tribe sing ase manaba tribe ngaktani baifai kuki simte kuki baite kuki thadau kuki or jau kuki kauba tribe laiti haiba haurakle panba yabadi kuki jo council ke JC na February 18 da Churachandpur da relay ama singani toromba adu khudakta center ga yanaba ama porakpadagi relay chatpa tokhibani relay chatkani toromlaga tokhibagi kuki student organization na KZC bu center dagi paisa chai haina maran sibaga loinana lupa karo 3.2 KZC gi chairman account center dagi paisa tharambagi record pothorakhibani KZC na relay sindrabasu KSO na Delhi da relay singani haina challenge tawkibani people vocal about kuki nomenclature to be removed from tribe saiba wafam sing phongdokli makha satarakpada national highway 2 amadi national highway 37 da potchai puduna lakpa gari impal na thunglari hairi national highway 2 amadi national highway 37 da lamdam asigi tangai fadana nongmada changdraba yadraba potchai puduna lakpa gari sahunga ahum amadi chaniga taraga nipan hairi lambi asida apanba yauduna pusilakre makhatana potchai pusilakpada khudungthiba thoktanabagi damak chinangai oiba mafam singda security force na kan bachaksin tharang lakhotki manipur district punamakta pamdaba thodok thoktanabagi damak chinga masung tamda punna checkpoint samaga mapan hangduna achat awang sing sek tawbigi thabak sathakre haina manipur police control room na thadorokpa chirol amana khangalakli makha satharakpada nungthil pause gi sipong ama oiriba kangla pawtagi lokhotcharaga thamjage kongba maru laifamlenda lighten gi thorom pangthokpa changluba miyoi singda kuki khulai paiba singna nomai kap tharakre hairi mitai singi thajanabagi matung ina chahi khudingi lamtagi nongma panba nimitta kongba maru laifamlenda ningsingba thoktraba matamgi mamangdagi laison tison gi thorom pangthoktuna lakpagi khudung inba oina ngasisu Imphal East ki kongma maru laifamlenda lighten gi thorom pangthokpa changluba mitai singda kuki khulai paiba singna singthaktagi nomai kap tharakre hairi thodo ase ngasi ayuk pung tarom tabda thokibani thodok thopamdagi phangba pawgi matung ina sinam khul amadi akoibada leiba khulgi kunja kharana Imphal East ki additional SP ani Sagolmang police ki OC amadi Sagolmang da deploy tawba CRPF personnel sing yauraga kongma maru laifamlen tamna laigi thorom pangthokna basangsan kibani
Singkhongda leiba laisangda laigi thoram pangthoknaba honarinaida singthaktaki kuki khulai paibasingna nomai round 3 rom kaptharakibani adubu laibak phabadagi aso apandi yahodre hairi ningsingba yai Manipurgi governor AK Balana Manipurda tangdu leitaba hanjilaknaba numit 8 nigi matam piduna tampakta pairiba nomai sing lengakta thingalaknaba khangalakpadagi ngarang maktada arambai tingol yauna masing yamlaba nomai sing thingalaklingai cherakta singthaktagi nomai kaptharakiba asina maram oiraga maikei kayadagi pendaba amadi yaningdaba wafamsing phongdoknarakli amaromda Manipurgi puwariga thadoknaba yadraba lamtagi noma panmada pangthokpa kongma maru leiphamlenda laigi thabak thoram pangthoknaba kongba maru sangalupki mioisingna changlubada kuki khulai paibasingna nomai kaptharakpagi thongkan yaningdaba phongdokre Manipur Press Club ta pangthokpa pawgi mifamda lup asigi luching purel ariba ningthem jauna kongba maru asida laigi thabak 1980 dagi tawduna lakpane adubu ngasi kuki khulai paibasingna nomai kaplakpa asi ahanbu oina ngasi thokle adubu nomai kaplaklagasu laigi thoramdi adumak kaidana pangthokki aikhogi oiba laifamlen kaya makatana adumak kaidana pangthoknaba sem saraga legani asiguma matam asida India lengak amadi lamdam asigi achawa sangsingna ngak senbiba amadi lai khurambada ayet apan pidana bahona biu haike pawgi mifam aduda saruk yakiba executive member kongba maru sangat sagat lup haikrujam rameshwarna aikhogi oiba laifamlenda lai khuramnaba mari leinaba singdagi permission loduna police CRPF CDO yauna lai khuramba matamda kukina machin thiba wahi kaya lauduna nomai kablak pahaibasi aikhoi karamna hingani Manipurgi governor na thajaba piduna khulngakpa amadi AT na khulai sinakraba matung kukina nomai kablak pa ase governor na yengduna laigadra hangbaga loinana kukigi bunker nifu henba wakha chingsang asida lairiba ase ngasi phawat thugaidana lairi aikhogi village volunteer singna masa masa gi yumda lai mitai khaktada akan maming changlaga kukina free thaba ase pende makhoina nomai kablak liba mafam asida hojiksu AR gi kem lairibani aikhogi oiba laifamlen thangjing kobru laifamlen ngak senduna thamu haiki pawsi asigi makatana KNAP mari fare Kangpokpi police amasong CRPF ke apun teamna lona thingkraba lalolu KNAP gi kedar mari fare hairi police tagi pangba pawama gi matung ina Kangpokpi district police ke SP gi miyeng makada CRPF ki A155 amasong Kangpokpi police na farban me singadudi Kangpokpi district ki manung channa leiba Faizol village tagi lengau sem kipjen chahi kunga mapan apokpa Sekho Hau kipjen Ebenezer village tagi Letminlan kipjen chahi kunga manga amasong Chalbung village tagi Sakmilun Tuboy chahi kunga mari apokpa Letmang Tuboy amadi Luang Sangon village tagi Thangolun Kilong chahi kunga taret apokpa Senkho Thang Kilong kawi hairi makoi singadu ahan bagi oina wahang pong satabada KNAP gi Kogo kipjen Elias Jamin kauba mioi amagi makada thabak tawbani haiba khangmangam le hairi makatana AT gi khulai thadokpagi phirep adu mahausa gi tangdu leitaba hanjilaknabagi thong hangbani haiba Biren gi wafam thamjage arambai tingol gi tingoloi singna khulai thadokpagi phirep laukiba adu mahausa gi tangdu leitaba pibam hanjilaknabagi thong hangbani haina Manipur gi hanagi chief minister Nongthomam Biren thakatba phongdorli hilamasigi matangda hanagi chief minister Biren mahaki ex account da thakalakpa post amana hai arambai tingol na khulai thadokpagi phirep laukiba adu mahausa gi tangdu leitaba pibam hanjilaknabagi achauba kongthang amani masida achauba mayon ama chumlagani haibagi thajaba chauna lei arambai tingol na khulai thadoknabagi laukiba phirep adu lamdam asida mahausa gi pibam hanjilaknaba thong hangmani khongthang asina mamangda lauramba ungkhanaba sing karamakai hanthanba ngamlagani loinana reconciliation stability amasung tungkoina chanagadaba pibam ama sembada achauba mating ama oiragani pibam ase laknaba prime minister Narendra Modi union home minister Amit Shah amadi governor Ajay Kumar Balana honakiba punamak awangba thak tikai khumnabu li luchingba sing asina warisin ama puraknaba honabada achauba thodang lauri haujikti aikoi amata oina tangju leitabagi lambida khong thangjinduna apunba Manipur amasong mapangal kanba India ama sengatnaba honaminasi haina hanagi chief minister Biren gi warol asina makatari aroiboina lona yadaba mongda painariba khulai sing surrender taruknabagi matam March 3 fawba sangdorakle haiba governor gi wafam phungdokli ching amasung tamani makta lona yadaba mongda painariba khulai sing surrender taruknabagi matam mathang tha March 3 fawba sangdorakle haina Manipur gi governor Ajay Kumar Balana khangalakli hilamasigi matangda Manipur lengak ki Directorate of Information and Public Relations ki director NG Uttamna khuyek piraga thadorokba chirolamana hai state asigi ching amasung tamani makta lona yadaba mongda painariba khulai sing numit 8 ni gi manungda manaknakpa police station outpost amadi security force ki camp singda thinglangnaba haukiba tangkunda governor Ajay Kumar Balana appeal tawkiba adu chauna mahiyanba oikhe governor na khulai thinglangnabagi matam thakiba adu ngarang loikibaga loinana ching amasung tapaktagi khulai surrender tawnabagi matam adu khara sangdoknaba maikei kayatagi hairakpa lai
ꯋꯥꯐꯝ ꯑꯁꯤ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯄꯥꯏꯅꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯊꯤꯡꯒꯠꯂꯛꯅꯕꯒꯤ ꯃꯇꯝ ꯑꯁꯤ ꯃꯊꯪ ꯊꯥ ꯃꯥꯔꯆ 6ꯀꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯐꯥꯎꯕ ꯁꯥꯡꯗꯣꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯄꯥꯏꯅꯔꯤꯕ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯅꯣꯡꯃꯩ ꯃꯔꯨꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯃꯅꯥꯛ ꯅꯛꯄ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯥꯎꯠꯄꯣꯁꯠ ꯅꯠꯇ꯭ꯔꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯀꯦꯝꯞꯁꯤꯡꯗ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯚꯂꯟꯇꯔꯤ ꯑꯣꯏꯅ ꯊꯣꯔꯛꯂꯒ ꯈꯨꯠꯂꯥꯏ ꯊꯤꯡꯒꯠꯂꯛꯄ ꯃꯤꯑꯣꯏꯁꯤꯡꯗ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯂꯣꯏ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯄꯥꯛ ꯁꯟꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯛꯄꯒ ꯏꯔꯣꯏꯅꯅ ꯂꯣꯒꯤ ꯑꯣꯏꯕ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯉꯁꯤ ꯅꯧꯅ ꯄꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯄꯨꯝꯅꯃꯛꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯇꯪꯗꯨ ꯂꯩꯇꯥꯞꯄ ꯐꯤꯚꯝ ꯑꯗꯨ ꯍꯟꯖꯤꯜꯂꯛꯅꯕ ꯅꯍꯥꯁꯤꯡꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯉꯥꯛ ꯁꯦꯟꯅꯅꯕ ꯑꯃꯗꯤ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯉꯁꯤꯁꯨ ꯅꯧꯅ ꯑꯃꯨꯛ ꯅꯤꯡꯁꯤꯡꯍꯜꯂꯤ ꯃꯗꯨꯗꯤ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯁꯔꯦꯟꯗꯔ ꯇꯧꯅꯕꯒꯤ ꯑꯔꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯒꯕꯔꯅꯔꯒꯤ ꯑꯄꯤꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯈꯤ